Bye² amadi New Year gi numisingda kumai harau tawdanaba arambai yauna maikei kayadagi athingba thamlakli. Hauji tokliba lana sina maram oiraga mayum makai maina sakraba lanjenariba ireicha mayamasigi yengduna aikhoina mamangdagi su hauduna ningol chakoba amadi makhal amatigi kumai harau kudimak tawbidanaba haijaduna lakli. Makha tarakpada lakliba Bye² amadi New Year numit asida loudspeaker sisinaduna law khongba kumai harau tawba amasung picnic na singba chatpa tawbidanaba arambai tengol unit kunga mathoigi maikidagi akanba wafam thamlakli lanana thamlakli wafam asi thugaiduna chalamba miyei group adu arambai tengol na pirakpa charak adu masana yana lawjagadabani haiduna unit asigi maikidagi thokpa cherol amana fongdorakli. Nakal amoromda chaliba sahi asigi December 18 Bye² amadi lakadaruba sahi lisingani kunga marigi January ama New Year gi thoramsing yaripok maikei romda pangthokpiganu amadi sahi sudana mayai kaba chinjak sasin thaksilaga gari thobiganu haina nongpok sayang apunba loop na thadorakpa cherol amana hairi. Ngarang yaripok police station da yaripok maikei club singna saruk yaduna mifam ama pangthoktuna warep kya lawkhre. Nongpok sayang apunba loop na mapung oiba thaudang lawduna ngarang yaripok police station da pangthokhiba mifam aduda NSAL gi president Laisram Anand Kuman secretary Longjam Dijen SEDU club ki president Nomaitem Sobas SDPO yaripok MD Razak Udin OC yaripok MD Zahir Udin amadi yaripok maikida leiba club singi mihu sing saruk yaki mifam aduga mari lenana nongpok sayang gi president Laisram Anand Kuman na miyamda appeal tawraduna hai lakliba sahi loiba amadi sahi hobagi thoram sing yaripok maikeida paksana pangthok handanaba haibagi wafam fongdokhi. Kuki MLA taragi mathakta excel lokhatlu haina imagi mairana assembly da thomjinkhre. Assembly gi Prevalence and Ethics Committee gi meeting phamduna separate administration taliba Kuki MLA taragi mathakta lokhatpam thokpa thabak sing lokhatnaba mifam pangthokadabani haina ngasi imagi mairagi members singna assembly gi gate thomjinkhre mafam aduda leriba Manipur police ki nupi police team ama laktuna khongjang adabu tankhaina bohonaki mamangi chayolda mifam adu phamnana bohonabada committee asigi chairman khakta laklaga atai members sing laktabadagi mifam yaithoktuna lakhibani meeting yaithokhiba adu ningde atoba matamda ngasi committee gi members singna mifam adu phamduna Kuki MLA taragi mathakta lokhatpam thokpa excel lokhatpiyo haina assembly gi gate imagi mairagi nupi sing aduna khongjang asi sangsinkhibani tungda Manipur police laktuna khongjang sangsilibe sing adu tankhaiduna mafam adudagi hoidokkhre. Manipur da tholiba irang ase maitaina ST demand tawbaga mari lenade haiba utnanaba affidavit ama commission da pisinkhre. Haujik tholiba irang ase maitaina scheduled tribe demand tawbaga mari lenade haiba utnanaba scheduled tribe demand committee Manipur na irang asigi matangda thijiliba commission of inquiry committee da affidavit ama pisinkhre. Affidavit adu ST demand committee Manipur gi president Diras Yumnamna lusingba miyei 13 ne saba mihut kangbu amana haujik hotel Imphal da leriba commission gi members singda affidavit adu pisinkhibani. Affidavit adu pisinkhibagi mangoinana STD singwi president Diras Yumnamna paumi singda hai Manipur da tholiba irang asi mitai bu ST lista chalhanaba recommendation thagadabani haina Manipur High Court na pikhiba judgment amadagi tholakpani haiba wafam asi Union Home Minister na national media singda phongdokhiba laikhre. Haujik tholiba irang asi High Court na tholiba judgment adugi tholakpani haiba Government of India gi mityeng aduna adumak chatkrabadi Manipur High Court na pirakliba judgment adugi mayukta Commission of Inquiry na affidavit kaya ama tharaklabadi commission gi finding da irang asi scheduled tribe demand ga mari leinaba wafam ni haina chatkhiba yabagi oithokpa lei phibam asi oikiba tarabadi STDSM na honaduna lakiba kudimak aremba takhigani lunana kunai sida hena tangdu laitadaba kaya ama thorakpa yai. Irang tholiba asi karigumba mitai singna ST demand na oikiba tarabadi kari phibam oirakadagi haiba wafam soidana tholakani asigumba kaya asi leibana irang asi mitai ni ST demand ka hiram amatada mari lenende haibasi Commission of Inquiry da khanganaba affidavit asi pisinbani haina fongdorakli. Maira paibi hogdokhibagi nifumdoi suba ningsing thoram pangthokkhre. Maira paibi singna thorakliba asi kanagomba amagi thawinsin natte ramani.
Maira Paibi Hogdokibagi Nifuhumdoirek Subaning Sing Thorum, Ngasi Thamiban DM College Campus Talaiba Ima Kuntong Hanbigi Sanglanda pangthokkhre. All Manipur Women Reformation and Development Samas Nupi Samas na Sinduna, pangthokiba Thorum Aduda Nupi Samas ki President T.S. Ramani, Kangla Maigi President Y Larik Leima, Sitiwagi President Maibam Purnima Si, Idamdam Kanbalup ki President Mangal Leima, Kawi Murders Association ki President na Thorum Asigi, President Member Sing Oidana Sarugyaki, Thorum Aduda Resource Person Oina MU ki Professor and Joy Kumarna Wangangki, Thorum Asi, Hodok Laduna Nupi Samas ki President T.S. Ramani na Hai, Maira gi Masu Asi Amakakta Oibagum Lamdamasigi Maira Paibi Sing Asi Amakaktani, Maira Paibi Singi Marakta Tokai Tabagi Wafam Leite, Lamdamasida Tokliba Irang Asi, Mahuksagi Pibum da Hanjilak Naba Lenga Asina Hotna Biu, Lamdamasigi Ima Singna Maira Paibi Haina Torak Liba Asi Kanagumba Amagi, Tawin Sindagi Torak Panate. Ima Singna Kunai Sida Singna Singi Mayokta Madom Tokchara Kigani, Nasidi Maira Paibi Singi Kongchet Asi Sahini Fugo Humdoi Mapung Parak Le, Maira Paibi Hogdok Lamba Matamadugi Nupi Sing Adu, Larik Leshu Yamna Hiba Nupi Sing Nate, Laibag Asibu Nushibadagi Sing Narapasing Adudagi, Aikogi Kunai Asi, Kanaba Iho Asi, Changsilakibani. Haujik Toliba Irang Asina Maram Morega Lamdam Asigi Miam Angakpa Fangna Awaba Mayok Nari, Awaba Sing Asigi Marakta Nupi Kunai Dasu Saiteng Kaya Piri Hainasu Fongdorakli. Matamatamgi Oiba Ipau Updates Singadamag Miamna, Channel Asibu, like, comment, subscribe, Tawiramu.